mayambo ahanba maktada kanglele pong original gi mekadagi mayambo amuka hana taram noksari asi swaseng bathokiba wari ma mayamda khudol tamjake haduna mayamda puduna laksari wari sili thokjarapa matamda soikiba lankiba kaya yarabasu mayamna nungsibiduna ngakpiyu haduna hajari ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯃꯤꯄꯥꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯔꯥꯁꯤꯅꯤ ꯀꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯆꯥꯎꯔꯥꯛꯄ ꯆꯍꯤ 12ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯁꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯈꯔ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯇꯪ ꯇꯝꯂꯕ ꯃꯇꯨꯡꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯑꯩꯁꯨ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯏꯄꯥ ꯅꯨꯄꯥ ꯑꯅꯤꯁꯤ ꯁꯦꯝꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯑꯩꯁꯤ ꯐꯤ ꯁꯥꯔꯒ ꯑꯩꯁꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯃꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯕꯗ ꯕꯕꯥꯒ ꯏꯃꯥꯒꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯑꯅꯤꯅꯤ, ꯕꯥꯆꯧꯒ ꯕꯕꯥꯒ꯫ ꯕꯥꯆꯧꯒꯤ ꯅꯨꯄꯤ ꯃꯥꯆꯧꯕꯤꯁꯤ ꯈꯔ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯈꯨꯠꯁꯝꯅꯩ꯫ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯈꯪꯂꯨꯗꯦ, ꯑꯗꯨꯕꯨ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯥꯆꯧꯕꯤꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯨꯠꯁꯝꯅꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯀꯣꯟꯅ ꯈꯪꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯕꯥꯆꯧꯗꯤ ꯐꯩ, ꯑꯗꯨꯕꯨ ꯃꯥꯆꯧꯕꯤꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯁꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯆꯧꯕꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯩꯈꯣꯏꯔꯣꯝꯗ ꯕ꯭ꯔꯁ ꯄ꯭ꯔꯞ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯧꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ꯫ ꯃꯗꯨꯗ ꯃꯥꯆꯧꯕꯤꯒꯤ ꯃꯇꯧꯗꯨꯗ ꯑꯩꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯃꯥꯆꯧꯕꯤꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯌꯦꯡꯕꯗꯁꯨ ꯏꯍꯩ ꯍꯩꯅꯗꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯆꯧꯕꯤꯒꯤ ꯃꯁꯥꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇꯕꯨ ꯈꯟꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯆꯧꯕꯤꯒꯤ ꯃꯁꯥꯁꯤ ꯌꯦꯡꯕꯗꯁꯨ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯍꯩꯅꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯆꯧꯕꯤꯁꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯅꯤꯡꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯒꯨꯝ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯋꯥꯈꯜꯁꯦ ꯀꯌꯥ ꯊꯣꯏꯅꯁꯨ ꯑꯃꯠꯇ ꯈꯟꯖꯤꯟꯕ ꯇꯧꯔꯨꯗꯦ꯫ ꯃꯥꯆꯧꯕꯤꯁꯤ ꯉꯁꯥꯏꯗꯒꯤ ꯃꯨꯟꯅ ꯌꯦꯡꯉꯛꯏꯕꯁꯤ ꯀꯩꯅꯣ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏꯕꯁꯤꯅ? ꯑꯩꯕꯨ ꯍꯪꯁꯤꯔꯥ? ꯍꯪꯉꯔꯣꯏꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯥꯆꯧꯕꯤꯁꯤ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯃꯨꯡꯗ ꯐꯤ ꯁꯥꯕꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯆꯪꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯆꯧꯕꯤꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯩꯈꯨ ꯑꯣꯏ ꯀꯩꯕꯣꯏ ꯃꯨꯁꯤꯟ ꯃꯨꯔꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯃꯍꯥꯛꯀꯤ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯆꯪꯈꯤꯕꯗꯣ ꯑꯩꯁꯨ ꯎꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯋꯥꯈꯜꯗꯁꯨ ꯑꯃꯠꯇ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯤ ꯁꯥꯕꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯦꯝꯃ, ꯐꯤ ꯁꯥꯕꯗꯣ ꯅꯪꯁꯨ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯌꯥꯝ ꯀꯨꯏꯅ ꯍꯦꯛꯇ ꯆꯪꯍꯜꯂꯤꯗ ꯏꯕꯦꯝꯃ." ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯃꯥꯗ ꯌꯥꯗ ꯇꯧꯕꯅꯤ, "ꯏꯃꯥ, ꯍꯌꯦꯡꯁꯤ ꯃꯤꯒꯤ ꯐꯤꯁꯨ ꯈꯔ ꯄꯤꯒꯗꯕ ꯂꯩ, ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯑꯩꯁꯨ ꯐꯤ ꯑꯁꯤ ꯁꯥꯗ ꯌꯥꯗꯕꯒꯤ ꯁꯥꯔꯤꯕꯅꯤ" ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯥꯒ ꯑꯩꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯅ ꯃꯥꯆꯧꯕꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯏꯃꯥꯗ ꯄꯥꯎꯁꯤꯡ ꯑꯗꯣ ꯈꯔ ꯇꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯦꯔꯥ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ, ꯅꯪꯒꯤ ꯋꯥꯈꯜꯗ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ." ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯒ ꯑꯩꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯏꯃꯥꯒ ꯑꯩꯒꯁꯤ ꯊꯕꯛ ꯀꯩꯅꯣ ꯈꯔ ꯇꯧꯒꯗꯕ ꯍꯌꯦꯡꯒꯤꯗꯃꯛꯇ ꯁꯤꯟꯕ ꯈꯥꯏꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯏꯃꯥꯒ ꯃꯥꯆꯧꯕꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯍꯥꯏꯗꯅ ꯏꯃꯥꯒ ꯃꯥꯆꯧꯕꯤꯒꯁꯤ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯈꯣꯜ ꯀꯩꯅꯣ ꯈꯔꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯆꯧꯕꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯉꯔꯥꯡ ꯑꯩꯅ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯏꯐꯦꯠꯁꯨ ꯈꯟꯖꯤꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯗꯤ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯨꯕꯗꯤ ꯇꯧꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯍꯤꯡꯈꯣꯜ ꯑꯁꯤ ꯇꯧꯔꯤ꯫ ꯊꯥꯅꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯀꯣꯕꯤ ꯂꯩ ꯀꯩꯅꯣ ꯈꯔꯁꯨ ꯊꯥꯒꯗꯕꯅꯤ ꯍꯥꯏꯔꯒ ꯏꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯗꯨꯀꯥꯟꯗꯒꯤ ꯆꯠꯂꯒ ꯑꯃꯨꯛꯇꯪꯗꯤ ꯆꯥꯔ ꯂꯩꯗ ꯌꯥꯔꯣꯏ, ꯑꯗꯨꯒ ꯐꯖꯅ ꯊꯥꯗꯕ ꯌꯥꯔꯣꯏ, ꯏꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
Ibema, nang masobi hoida ut yamna marang kaina leibani. Makhoi utsing adu lauraga akhoi ensam mana masing sing asi thanaba haidana laibak asiga tona raga thagadoribani. Asumna imana su keno khara hairaklami. Asum taudana ensam mana masing asi akhoi su thanaba haidana marang tauraklaba matamni. Nongma nongalamdagi matamda akhoi gi laika gi mangpham laijiba maike somsi aikhodagi kaya thoina lapnaba makti oidi. Nongalamdagi matam aduda simikap thorakpani. Maduda laika gi mangpham laijiba maike somasida laika asi misimina thoi haibagi matagumna pungjal thillaga puthokbagumba makhol khara swaisu taba horakli. Matau singa se tarakpa matam aduda gi sasi kharadi kithi kirum dawi. Hajupu laika asi misimina thoba sala. Aibu makhol di amata taba laikideda. Asi hairaga asi imaga babaga do hogolabra haiduna yengi. Adubu imaga babaga di hogolamdri. Asumna isi imaga babaga do hogolabra haiduna yengbada su kaigumba amata ek hogotabaduda imada ina sumna kaudun haiki. Ima asi hairaga isi imada kaikeno khara kauraga laika isi misimina khara thopa mali. Pung makhol yamna tai haidana isi imada hairami. Maduda imana su kaigumba amata taudi. Nangna tariba khonjel aduna karino laikai simina somata thokte haidana imana su hairaklami. Asumna imagi wafam aduda gi sasingakpana su kham thinglei. Aina tarakliba khonjel asina karino hairaga isi imada hanglami. Maduda imana hai karigumba amata tade ko taba kaisu laiti nangi nakong aduna kaidoribano. Ima su aigi wafam aduda khara sungakli. Ai suma khwaladong haktang lairaba matungda dum tumina laikre. Asumna makhol adu tumin hek laikhibadudha isi wakhaldasu khara khanjanai. Laika gi mangpham thangba maike somsi karigumba khara sakhina khara utlabra. Laika isi misimina khara su thokadaba laibra hairaga wakhaldasu khara khanjanarakpani. Asumna numitumadi asu isasi wakhalse khara khanjanaduna isi adum tumthakre. Nongalakpa matamda laika gi halama sire haidana laika gi miyoi asingasi marang hekta lamnai. Baba asu laika gi halama sirabanina mathau mangam pangthokpasi amutang yaurugi haidana baba se adumak setkre. Asum taudana isu imada sakhumda sanglaklaga wari watai sing adu loina tammi. Ima ngarang nahandagi laika gi mangpham thangba saruga somsida aina makhol khara tai haibadu laika gi halasi sikadobaduna oiramale. Aigi wafam adu taba matamda imana sumna hairakhi. Khangdre deibema laika gi mangpham asisu mawung amai tawbani. Gyamenga amata tadre. Imagi wafam aduda ina ima kaino gyamen tadri haibo ati laika gi mangpham asi hanadagi su ima hoina thengnarakpada sumaina kaisu thoidokpa tawdabra. Aigi wafam aduda imana su asumna hairakhi. Khara marak tadi makhol asi tabani adubu nangna ngarang tarai hairiba makhol ado aidi kaya thoina somata takhidi. Mamang thaki matamda wasek haiba ama budi loina budi tai haibabu nangna ngarang tai hairiba makhol aduti aidi karigumba amata hektade. Aisu imada tasingna ngarang di aigi sasi asuki matik yamna makhol adu hona tai haidana imada ina haiki. Masigi matungda imaga igasi hingkhol ensamana masing thanaba haidana asuki matik yamna kana tawrakpa matamni. Nongma numit ama ima asi masangamdi haidana dukandagi aisi guli leiba chatli. Aduga dukandagi aisi hobi halakpani. Asumna isi thonggalde heksangba matamda matam asisu khara mamsuk tawrakli. Asumna isi thonggalda khara kansilakpa matam aduda aikhoigi masawbisi aikhoigi lairiba hingkhol aduda adumak munna yengduna leirami. Tasengna hairabda masawbi hoigi hingkholdagi aikhoigi hingkholna khara sawi. Aduna masawbisi munna yengduna leirambaduda aisu isasi karigumba kharadi khalai. Aina phasanglakpa matamda masawbisi phatlaisinduna makhoigi yumda adumak sangki. Mataududa isu isada wakhalda seran turanaba wakhaldi amata khande. Adubu tawriba mawng matawsing adudi karino haidana wakhalda su haifet khalli. Asum tawdana isi yum manungda changlai. Aduga hojik ngihaktangi mamangda masawbigi ukhiba saktam adu isu imada loina tammi. Maduda imana asiyarisi nangna marol ama handa maraksi migi sidra kutra loin hekta ukhalakpagum tawi. Ima tasingna aina uba nati. Masawbina aikhoigi hingkholda munna yengduna leirambado madu tamjabani. Yarisi kaisu thoidokpa tawroisi. Asi hairaga imaga igasi wari watai khara sanaduna isi cha ising thonggalli.
Ngihaktangi matungda aykhoysi sa ising chaba toklaba matungda adumak pothanari. Noong alaklaba matamda imasi masado khara farakli. Humang khara thoknaba haidana hingkhol asi phajana muk semjinge haidana hingkhol insa mana masing thaba horaklaba madugi matek khara do insa mana masing sing adu su phanaba ut khara saisinge haidana imana su ut hangba horakpani. Asumna masobi hoida iman ut hangba sapa matamda imada ut khara pirakhi. Maduda imana su ut sing adu saisilaga insa mana masing sing do phanaba haidana yamna kana tawrami. Asumna numidangi matam yorakli. Aisu phi sana sana lairambani. Imana sa ising thongduna dumak lai. Ipaw nupa ni sisu lairik laisu paaduna dumak laibani. Asumna lairingai matamda aisu phi sa kona sida kanagumba ama phamtharakpagumna sahum khara phangi. Madugi matawduda aisu isasi karigumba khara khalaktuna swai launekta pakhatuna ise phat yengthoba matamda kanagumba amata su lairamde. Asumna tawriba mawong matawsing asida aigi sasi kana lakya haidana yengi. Adubu kanagumba amata lakti. Kanagumba amata su laktaba aduga hauzik ngihaktangi mamangda tawrakpa sahum mayamsing aduna karino adubu. Asi hairaga isi wakhalda khali. Asumna ngihaktang lairaba matungda isu hingkhol thangba maike somda kanagumba amana hingkholgi mana masing sing asi adum hektana sanabagumba makhol khara su taba horakpani. Thariba insa mana masing sing asidi ka hena su hekpa yadri aduga sauksu yamna saudribani. Thariba kobi mayam sing adu phuktok tuna kanagumba amana naikhaidana sanabagumba gi makhol asi lepa leitana tarakpani. Makhol sing adu hek tarakpa matamda gi sase mai khanglai leithokhtuna hek yingluba matamda kanagumba amata su leiramde. Tawriba mawong mataw sing asida gi sase ngakpana su kham thingle. Hingkholgi mana masing sing asi kanagumba amana su thudek tana sanabagumba phoidatuna sanabagumba makhol asi lepa leitana taraibasi sibu karino. Asi hairaga isi wakhal khali. Aduga aykhoygi hek maningthong thangba saruk adomda leiriba yana kha pareng aduda kanagumba amana salan sinduna sakhibagumba sahum khara su phangba horakle. Mataw aduda isu isase khamprek khangi. Yana kha adomda prap thoktuna isi yingloi adubu kanagumba amata leibudi udi. Asum tawdana ngihaktang asi phi sa lonsa tawduna leiringai matamda haibadi phi saduna leiringai matamda aykhoygi hingkhol thangba saruk asumsida kanagumba ama adum leiduna aingonda munna yengbagum aisi isada su phaurakle. Hingkhol asida kanagumba ama adum leibagum aigi isada phauribasina karigino gyamenga takidreda. Hingkhol asida ibu kanagumba amadi leiba malida. Asi hairaga isi wakhalda khali. Ngaihaktang lairaba matungda isi wakhalda sapyungna khalaktuna hingkhol asida kana leibano haiduna isi haipetang yengi. Asumna yengba matamda hingkhol asida kanagumba amata su udi. Aduga ngihaktang lairaba matungda hingkhol asida miyoi ama leptuna leibagumna isi mami sami uba horakle. Asumna tawriba mawong matawsing asida aigi sasi yamna kupthana hekta yengsilurabasu kanagumba amata hek lairamde. Sidi mata amanina. Asi hairaga aisi imungda prap sangi aduga torch ama lauthoraklaba matamda aisi mapalda kaptuna yengbani adubu kanagumba amata lairamde. Imana kaidawragi haiduna hangi aduda isu karigumba amata khumde. Babana kaidawba yauragi haidana hangba matamda madusu ai kaisu thuidokpa amata tawde haidana babada hairami. Asumna ngihaktangi matungda aisi sak chaba sanglakpani. Aigi tung thangba sarug asida kanagumba amana kok haiduna lakpagumna sahum khara phangba horakpani. Matam maduda isi maisi leithokhtuna hek yengluba matamda kanagumba amata hek lairamde. Tawriba mawong matawsing asida aigi sasi ngakpana su kham thingle. Ngasigi numit asida thingnariba mayam ase karino? Aibu aigi wakhalnara natragana karino? Asi hairaga isi adamak laibani. Asumna sak saringai matamda ngasai thengnakhiba wari mayamsing adu imada loina tammi. Maduda imana asum nairakhi. Yare. Nangi oida pada bawado ngangakana taningde. Nangi wakhalna pangkida kibaduda oirambasu yai. Asi hairaga aina haijariba pumnamak asi karigumba amata su thajabidi. Asumna babana su horendi phi sabado baba sangbigi aidana babana su hairakhi. Asum tawdana sak saba toklaba matungda phi sabado babana sangbiri. Babana sanglingai matamda babagi mamita su kaikeno khara uba male. Baba mahaki masase saptingna lepaga torsa si kaptuna yengi. Asumna yengingai matamda
ꯑꯩꯅ ꯕꯕꯥꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ, ꯐꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯥꯎ ꯍꯥꯏꯗꯅ ꯕꯕꯥꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯐꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯔꯦ꯫ ꯇꯨꯝꯕ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯕꯕꯥꯅ ꯅꯪ ꯍꯥꯟꯅ ꯆꯪꯉꯝꯃꯣ ꯑꯩ ꯀꯣꯟꯅ ꯆꯪꯂꯛꯀꯦ ꯍꯥꯏꯗꯅ ꯕꯕꯥꯁꯤ ꯂꯩꯍꯧꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕꯕꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯑꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕꯕꯥꯗ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯩ, ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯞ ꯇꯤꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯩ ꯑꯁꯤ ꯀꯥꯞꯇꯨꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯄꯥꯜ ꯊꯣꯛꯂꯒ ꯑꯩꯁꯤ ꯆꯪꯂꯛꯄꯅꯤ, ꯑꯗꯨꯒꯗꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯑꯍꯜ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯦꯛ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯊꯣꯛꯎꯔꯦ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯍꯤꯡꯈꯣꯜ ꯑꯁꯤ ꯀꯩꯅꯣꯃꯗꯤ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯎꯔꯛꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯕꯕꯥꯁꯨ ꯎꯔꯦ ꯈꯟꯕꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯨꯝꯃꯗꯤ ꯑꯩꯁꯦ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯉꯔꯥꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯑꯁꯨꯝꯅꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯅꯨꯄꯥꯅꯤꯁꯤꯗ ꯋꯥꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ, ꯑꯍꯤꯡꯗꯒ ꯃꯄꯥꯜ ꯊꯣꯛꯑꯣ ꯍꯥꯏꯕꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯔꯣꯏ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯦ ꯍꯣꯏ ꯍꯥꯏꯗꯅ ꯌꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯦ ꯐꯤ ꯁꯥꯒꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯅ ꯁꯪꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯐꯤ ꯁꯥꯅ ꯁꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄꯨꯡ ꯑꯁꯤꯗꯤ ꯆꯥꯎꯔꯥꯛꯄ ꯄꯨꯡ 12ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯡ 12ꯃꯨꯛ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯁꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯎꯏꯊꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯈꯤ, ꯏꯃꯥ, ꯅꯪ ꯇꯨꯝꯅꯤꯡꯂꯒꯅ ꯍꯦꯛ ꯆꯪꯊꯣꯛꯎꯔꯣ, ꯐꯃꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯨꯔꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯂꯛꯑꯒꯦ꯫ ꯏꯃꯥꯅ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯌꯥꯅꯤ, ꯅꯪ ꯍꯥꯟꯅ ꯆꯪꯉꯝꯃꯨ ꯏꯃꯥ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯃꯥꯁꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯑꯩ ꯇꯨꯝꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯇꯨꯝꯕ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯏꯃꯥꯁꯤ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯃꯥ ꯍꯦꯛ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯄꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯐꯥꯎꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯇꯧꯗꯨꯗ ꯑꯩꯁꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯤꯅꯣꯗ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯤ ꯑꯁꯤ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯥꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯤꯡꯈꯣꯜ ꯃꯅꯨꯡꯗ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯆꯠꯄꯒꯨꯝ, ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯔꯛꯄ ꯃꯈꯣꯜ ꯑꯗꯨꯗ ꯑꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯑꯁꯨꯝ ꯀꯤꯁꯤꯜꯂꯛꯄꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯈꯣꯜ ꯑꯁꯤ ꯑꯃꯨꯛꯃꯨꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯂꯩꯔꯝꯕꯗꯣ, ꯃꯇꯧꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ꯫ ꯏꯁꯥꯁꯤ ꯃꯤꯍꯨꯜ ꯊꯥꯋꯟꯒ ꯂꯣꯏꯅ ꯍꯦꯛꯇ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯍꯤꯡꯈꯣꯜ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯅ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯁꯤ ꯑꯃꯐꯛ ꯂꯦꯡꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯂꯦꯡꯖꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯃꯥꯏ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯏꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯗ ꯑꯩꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯌꯥꯎꯅ ꯍꯤꯡꯈꯣꯜꯗ ꯍꯦꯛ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯈꯔ ꯊꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯎ ꯍꯥꯏꯗꯅ ꯑꯩꯁꯤ ꯀꯧꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯈꯤ, ꯈꯪꯗꯦ, ꯉꯁꯥꯏ ꯑꯩꯅ ꯎꯏꯔꯨꯝ ꯁꯔꯨꯝ ꯎꯏꯊꯔꯛꯄ ꯃꯇꯝꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯃ ꯍꯟꯗꯣꯛ ꯀꯥꯟꯖꯤꯟꯒ ꯆꯠꯄꯒꯨꯝꯕ ꯁꯍꯨꯝ ꯈꯔ ꯑꯩꯁꯤ ꯎꯕ ꯐꯪꯏ꯫ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ꯫ ꯏꯃꯥ, ꯌꯥꯔꯦꯁꯦ, ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯦ꯫ ꯇꯨꯝꯊꯔꯨꯔꯣ, ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯁꯤ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯍꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯃꯗꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯄꯥꯛ ꯇꯨꯝꯊꯋꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯏꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯑꯩꯁꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ
mamang thangba saruk hingkhol leiriba maike somsi masidaisida kanagumba amana yamna kana sabdra tawbagumna makhol khara su thokpa horakpani. Tarakliba makhol asi atai karigumba amata nate nupa amana na hebagi makhol aduga hingkhol asida chasu suraga hingkholgi thariba insang mana masing asi hogaibagi makholgumba makhol khara su tarakpani. Asumna insang mana masing asi hogaibagi makhol tarakpa matam aduda igi sasi pakhatpa amasu yaurakle. Aduga kanagumba amana hingkholgi insang mana masing mayam asi huramba sanglaklabra. Hingkhol asi mana masing thaba su kuidri yamna su chawba oidri phuktakki haidana sanglakpra haiduna isi wakhalda su khalli. Asum tawdana isi khutta torch ama pairaga prap thokpani. Adubu kanagumba amata leiramde. Tawriba mawong matausing asidagi sasingaksu yamna ngakli. Asumna leiringai matam aduda hingkhol mamang thangba saruk adomda kanagumba ahal ama murum solaga hangkar handa satsatana sanaribado aisu urakli. Asumna urakpa matam adudagi sase kamprek khangduna thong ase khangthing thingzilli. Aduga aigi phamung tana prap sanglai. Asumna leiringai matam asida kanagumba amana yopak pairaga sop launa hekta yanbagumna makhol khara su taba horakpani. Tarakliba makhol asida aigi sase kamprek khanglai. Asumna leiringai matam asida hingkholgi mana masing thariba adomda kanagumba amana suru nairaga wa ngangbagumna makhol khara su taba horaklai. Tarakliba makhol asida aigi sase kibana sui sase thak nikli. Asumna ngihaktang leiraba matungda laikagi hui mayam asisu aikhoi tamna adumak onduna khungjelakpani. Asumna laikagi hui mayam asina khonglakpa aduga tarakliba makhol mayam singasinagi sasi tumpham chafam ga mata he khangdre. Ima sumi kap thoraktuna mahaki masasi tumbaga mata yadre haidana ingonda hirakhi. Asumna ngihaktangi matungda ima ga iga sedumak tumthakre. Noanga lakpa matamda handang marak aikhoigi hingkhol asida tholakpa ori mayam singasi ima ka babaga ori watai sanare. Asumna wari watai saduna leiringai matamda masawbise laklai. Masawbisna lakpa matamda nahan makhaiga ima manadi aikhoigi yumanung asi mahakna leidana ko yengami. Mahaki matau sidaigi sasi khara su singnai. Adubu ka hena thudoknadi wakhalda khalupadi tawdi. Asumna masawbisi sakre. Asumna noma gi aikhoigi yumpham asi leiba matamda khara pharak taba haibado oirakle. Ahingi matamda angangsing asi mapal thokpa matamda masasi kirum tawraga hingkhol leiriba maike somsi masida makhoigi mamit asi yengu haiba amata yaramde. Madugi sumathakta hingkhol leiba maike somsi numidangbu oiraklabadi yamna kiba jaga haibado oirakle. Mafam marang so amata khangdana ayuk nungthulgi matamda phawbada angangsing asi sangu haiba yaramde. Asum tawdana fisalon sa khara numidang khudingi tawjabasisu matam adudagi sase pangkida kiraklabani. Nongma numit ama ina phi saduna leiringai matamda ima se sangali. Ima di uirum sarum tawduna leirami. Aigi lukham asi ta ing lauraga kanagumba amana thenglakpagumna aigi sasi phaurakpani. Tawriba mawong matausing aduda aigi sase ka hena su thoidokna amata khalude. Aduga aigi nakong maya asida aigi mi rasini si yamna tapna kaurakpani. Asumna isi tung leithokduna hek yengloba matamda mami sami hanuba amagi saktamda aigi mangmaksida leirambani. Madugi matawduda aigi sasi yamna kana laurami. Asumna hek lauba matamda swai laun hek tamangkhre mafam marang khangdana. Asumna imana su kaidauba yaurage haidana hanglai. Aisu isasi kibana thak niklaga imungda prap sangsilli. Imana kaidauba yaurage haidana damak hangi. Adubu aigi sasi haibaga amata ngamdre. Ima su prap sanglai. Asumna hek sanglakpa matamda hauksing nihaktangi mamangda thokiba wari mayamsing adu imada loina tamlei. Maduda imana asumna hirakhi. Ibema lai amutangdi phajana khuram thoklaga yengthoktragadi yaroidri. Lairiba mayam asi karigumba kharadi adumak tawre haibasi ai khangli. Asumna imaga aiga si wari watai khara su sanare. Nonga laklaba matamda imaga babaga si pulapuna wari watai saduna babana so asumna hirakhi. Handa marak asi karigumba kharadi aisu ahingi matamda makhol khara su taba phangi. Tarakliba makhol asi karino haibadi sapsabadi amata khangba ngamde. Ahingi matamda ahal amana na hebagi makhol aduga karigumba matamdana hingkhol asida muksu yopak paiduna sop launa yanbagumba asigumba makhol asi yamna kiraba saktamda makhol khara su taba horakpani. Asumna imaga babaga silagi tinggi matangda amutang khuram thoksi haidana wari watai sanare.
Asumna numit afaba amada imaga babaga si chatlaga imagi mapamda maiba amada hek yengthouri. Aduda maibaduna hek thokiba thodok mayamsing ado mathang haitaba horakli. Aikoina insa mana masing thabada saikiba ut mayamsing ado atai karigumba ama toikidi. Khulgi ahal ama sikibado mahaki sibagi ut mayamsing ado mangphamdagi kotholaga aikoigi ut mayam asi saikiba oirami. Tauriba mong matawsing asidaigi sa singakpana sukham thengli. Imana swasung nairai. Nama sobina kari maramgidamakta ut mayamsing ado piraklibano sinida. As madi nahan makai phataba wakhalse khalamliba oire. Asum tawdana utsing ado hingkholdagi phajana lokthoklaba matamda turelda pulap hunthakre. Aduga madugi matungda hingkhol aduda maibana pirakpa ising ado phajana saithoklaba matungda aikoise kesu thudokpa amata tawkhidre. Adubu noma matang saba amada masobida imana haiba matamda masobi suwa amata khumlakhidi hai. Masigi matungda masobi se aikoida phana kuina amata kaudi. Marak-marakta suma aikoigi imung asi mina hebagi makhol aduga karigumba makhol khara sodamak taba phangi. Makha tarakpada aikoigi imungda thoiba thodok mayam asi amu hana tawkhidre. Wari ase matang asida losinjari. Wari ase nungaibirabadi like amadi subscribe share tobiramu haduna haijari. Aduga amana adom-adomgi sada thokpa sengba wari sing laibiragadi aikoina pithokchariba WhatsApp number asida thabiraknaba ningsingjari. Phare mayam adudi ngasigidi matang asida losinjarage. Mathangi warida mu hana thengnarasi. Ima laibakna yai phare.